अहानबदा मरुइबा पाउसिंग पिजरी हाउसिंग मणिपुर थोलिबा कांगलुप की इरांग असिगा मरी लेना चीफ मिनिस्टर एन बीरेन अमसुंग बीजेपी मणिपुर प्रदेश की प्रेसिडेंट एसरदा यूनियन होम मिनिस्टर अमित शाह कौशिनख्रे शूदा लेबा कुकी लालौलु खुदिमकी केडरसिंग मकोय मकोय की डेजिग्नेटेड कैंपसिंग दा लैहनबगी थौरांग लौखटपा हौरे हाइना सिक्योरिटी एडवाइजर कुलदीप सिंह ना फोंदोक्रे सीआरपीएफ लमफेल के असिस्टेंट कमांडेंट डेनियल मार्को व अमना संगाई प्रो ममांग लिकाइदगी मियो एनी फुकिबगा मरी लेना सस्पेंड तौक्रे कुकी लालौबनी हाइना सिंगनब सिंगना तोरबुंग ममांग साबल दलैबा मैतेगी युम तरा हेना मै थारमलै पेनद्रब कुंजा सिंगना 59 माउंटेन ब्रिगेड की कमांडर एसएल तिवारीगा उनख्रे अमदी हयेंगदगी मणिपुर की तोंगान तोंगान मफम सिंगदा वाकत खोंजंग संगसिनमिननबा कोकोमी नमयामदा अपील तौरक्ले खुरुमजरी टाइम्स ऑफ मणिपुर की प्राइम टाइम न्यूज मीटिंग ताब्रीब सिंह तराम नोक्सरी हौजे पाउ संदोना पिजरी हौजिंग मणिपुर तंगदु लेतादबगी फिबम अमा लेरिंगै सिरक असिदा एमएलए तराना सिनकुकी मिजो जोमी हिल ट्राइबल सिंगी ओइबे स्टेट अमा सेंबिनबा गवर्नमेंट ऑफ इंडिया दा तक्सिलकपा लेरिंगै सिरक असिदा चीफ मिनिस्टर एन बीरेन अमसुंग बीजेपी मणिपुर प्रदेश की प्रेसिडेंट ए सरदांग असि यूनियन होम मिनिस्टर अमित शाह ना कौशिनख्रे फ्रेसना फंगबा पाव अमगी मतुंग इन्ना यूनियन होम मिनिस्टर अमित शाह ना चीफ मिनिस्टर एन बीरेन अमसुंग बीजेपी मणिपुर प्रदेश की प्रेसिडेंट ए सरदा कौशिनखिबा अदुदा मिनिस्टर मरी अमसु लोइनके मकोय तरुक मंगसी अयु पुंग 10 मिनिट 10 ताबा अदवाइदा स्पेशल चार्टर फ्लाइट अमदा दिल्ली की दमक इम्फाल थादोके हाइरे चीफ मिनिस्टर एन बीरेन गलोइनकिबा मिनिस्टर सिंह अदुदी एग्रीकल्चर मिनिस्टर टीएस बिश्वजित वर्क्स मिनिस्टर गोविंदास कोंथौजम महूत मिनिस्टर वाई केमचान एजुकेशन मिनिस्टर टीएस बसंत कुमार ने मरगसी नुमिदांग अथेंगबदा यूनियन होम मिनिस्टर अमित शाह अमदी प्राइम मिनिस्टर नरेंद्र मोदी गा मणिपुर की चीफ मिनिस्टर एन बीरेन अमसुंग बीजेपी मणिपुर प्रदेश की प्रेसिडेंट ए सरदागा उनरबा मतुंगदा इम्फाल गिदमक अखनब फ्लाइट अमदा दिल्ली थादोरकनी हाइरे पनबा याबदी था असिगी तरागनिथोइदा चिनकुकी मिजो जोमी हिल ट्राइबल सिंह मखाताना मणिपुर की सरुक अमा ओइना लेब ngamlaroi tonganba administration ama lingduna manipur ga yumlonaba state ama oina leizarage haina MLA tarana khujek piduna serol ama thadoroktuna government of India da taksin ki balai krabane lamdam asida housing oriba tangdu leita da phibam amade MLA tarana fongdorok liba wafam asina sarang na phibam ama leiringai sirak asida Chief Minister N Biren amasung BJP Manipur Pradesh ki President A Sarda Delhi da kausin ki ba si yamna nainaningai oiba amori Shuda leva kuki lalulu khudingma ki designated camp sing yengsinba haubaga loinana cader sing makoi makoi ki camp ta lehana bigi thorang lokotpa hore haina Manipur lenga ki security advisor Kuldip Singh na phongdokre ngasi Chief Minister N Biren gi darbar hall da pangtokpa pau gi mifam amada wafam asi phongdok laduna Kuldip na hai tongan ba designated camp ta sugi cader sing leibagi masing hengale haina Assam Rifles samsung local police na khangalakpa leidai masi pumnamak oiduna su cader sing designated camp ta leinana ba khanganduna lakle loinana makoi gi khutsu Sing yengsinbagi thabak so adumak satari Central Armed Police Force amasung Paramilitary Force Company humfugani toy amadi Army gi kalam chamaga kun ga taruk state asigi singkhong singda thajinduna mathau tawa hon krai Atubada singkhong da leiriba kul singi marakta tangdu leitaba puraktuna mahuksa gi punsida hanjilaknaba akanba mongda honare adumak pu leiriba singkhong khudima amadi mafam kharada Central Force singna yausindaba yauri aikoida fangba irangi report matung ina security na Thazin bagi tabak adumak satari loinana permanent oina security tambang amdaba mafam singdana khongna patrolling chat bagi tabak su paikale Suda leba kukila laulup sing takthok naba army ga numit khudingi pau phongnari loinana tongan ba thaurang kya su pangthokuna thabak to ontok naba honari State Police sing yauna numit khudingi operation sing basu adumak sathaduna lagi kuldin makha taraduna hai ngarang numidang pung 13 makhairom tarakpa adwaida
Lailam Pat ki area da Assam Rifles amasung Army na patrolling chatlingai tanjada khulai paiba mioi singa nomai kapna bigi thawdok ama thoke maduda Army personnel ani aso upanangki soulaba mioi ani edu layeng chathana bagi dama mafam adudagi puthorkre amaromda ngarang nungtil pung ani makhairom tarakpa adwaida pantha pumtharaba mioi amagi thawai yaudraba haksang moirang kumam leikai dagi fangbang amkrai Loinana hokiba ahing nongyai matungda Bisnupur district ki manung chanba torbung area da saurangna yum tararom sakhangdaba singna mai tharam lei mafam aduda BSF ki company ani yauna security forcing thajin krai loinana ngasi maksu mafam aduda ahenba security forcing thajin duna makata na pamdabu thodok sing thoktana bahonari hokiba tang ahum dagi kanglup ani ki marakta thokiba irang aduna maram oiraga punna mioi humfudra humdoi leikidreba sing adudi Suchanpur district gi mioi taraganipan Imphal East district gi mioi kuntra Imphal West district gi mioi kungamanga Bisnupur district gi mioi nipan Kangpokpi district gi mioi manga amadi Tengopol amasung Thobal district gi mioi ani ni Hausi fawbugi oina Imphal Dimapur lambi da potsai pusilakpugi wafam leitre adumakpu lambi asida mahusagum satok chasin yana ba wari sanabadi leire state asigi miyangi nongmada sangdaba yadraba polam sing Imphal Ziribam lambi da oina pusilakpa horagani haina kuldip na makata na phongdrokli No violence can help achieve anything. It only destroys the resources as well as the things available in the state for the use of common man. It destroys that, and then restoring that and getting them back takes many times. So it is my earnest request that please do not, everyone should aspire for peace and try their best to restore peace with harmony between the communities, between the persons who have been displaced, who are suffering, who are in problems. You see, if anyone's house is damaged, if he has gone to a relief camp, it is not a very good sight. Whatever help you give, it is not sufficient. He is not comfortable in camp, whoever he is, from this community or that community. Haukiba me taragani thoigi nominungba matung pungkai satpa atwaida Lamphel police station akonba sangai pro mamang leikai da CRPF Lamphel gi assistant commandant Daniel Marco ba amana leikai gi mioi singda khut thakiba amade mioi ani aso open nangan kiba thokdok amari leinana suspend tokre hari forest na phomu pau amagi matung ina handaki irang aduda atsumgi advisor Joseph Margi sangai pro mamang leikai da leiba mayungi mingsel thugaida mi haibagi wahauda Joseph Margi manau nupa 86 Battalion CRPF Lamphel gi Assistant Commandant Daniel Marna Mahaki Khongmi Lanmi Singh Puduna Laklaga Laikai gi Mioi Singda Khut Thakiba Amadi Mioi Ani Aso Open Nangan Kiba Thokdo Aduga Mari Leinana Lamphel Police na Lokhat Kiba FIR gi Preliminary Investigation Sathaba Hongnana Bangarang CRPF MNN Sector gi ADG na Daniel Mar suspend Torkibane Panba yabadi haukiba me taragani thoigi numinungba matung pungkai chatpa adwaida Assistant Commandant Daniel Marna Laikai gi mioi sing fuba saibagi maralda Lamphel police na numit adumakta da fabaga loinana mahaki mathakta FIR ama lokatkibani numit aduda Daniel Marna mahaki mayamba Joseph Marga yumthangnan leiba tokpam malengamba sahi kunga taruk apokpa leikidraba tokpam biren amade naurem manglembi sahi humpu mapuroiba naurem pradip hariba mioi ase tamtina fubadagi ras medicity da laikana kibani Suspension of operation the Ladyba Kukilalo was singna ngayak laitana may take mission miam gipunsida aki akhang nangan batanatana yung kya may tabana sing batawriba sida Central Force singna ling yeng duna Ladyba si live activity Central Force singna irang asi yeng duna laygidaba oirabadi hanbi kro haina kumbi AC gi manung da leiba torbungi kunza amana penda fongdorkli Wafama singasi amasung ngarangi lonaban matung pung tarani 2 minute taramanga rom tarakpa adwaida shuda leiba kukila lobani singnaba afaba makalgi khulai paiba singna torbung mamang sabalda atada kam leitana nomai kappa galoinana yung maitai gi yum tara hena mai tharambaga mari leinana pangthokpa pau gi mifam amada khunja amana phongdokibane Paumi singa unaba aduda kunja aduna makatana hai hauzik paliba lengak asina mission miam yaifanaba miam gi lantung ngak senabani haiduna thamliba security personnel singi mamangda kukila lobu singna afaba makal gi nongwei nakapa yung kya mai tharaba fawbada Central Force singna yengduna tumina laisinba se yamna pende amaromda tangdu leitana hingba pamjaba praja singda ngaihak leitana kukila lobu singna ot nebiri bathong se live activity security gi ahoba sing asi athubuda mention biduna tangdu leitana lehenna ba honabiyo haina mahakna lengaki punging singsin ke
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯧꯒꯥꯛꯆꯥꯎ ꯑꯃꯗꯤ ꯇꯣꯔꯕꯨꯡꯒꯤ ꯃꯤꯌꯥꯝꯒ SP ꯕꯤꯁꯅꯨꯄꯨꯔ N ꯍꯦꯔꯣꯖꯤꯠ ꯑꯃꯗꯤ 59 ꯃꯥꯎꯟꯇꯦꯟ ꯕ꯭ꯔꯤꯒꯦꯗꯀꯤ ꯀꯃꯥꯟꯗꯔ SL ꯇꯤꯋꯥꯔꯤꯒ ꯎꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯀꯃꯥꯟꯗꯔ SL ꯇꯤꯋꯥꯔꯤꯅ ꯃꯤꯌꯥꯝꯅ ꯄꯥꯏꯔꯤꯕ ꯂꯥꯏꯁꯦꯟꯁ ꯒꯟꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯇ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯌꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯄꯦꯇ꯭ꯔꯣलिꯡ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯃꯩꯇꯩ ꯈꯛꯇꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯂꯧꯈꯠꯄ ꯌꯥꯔꯣꯏ ꯀꯨꯀꯤ ꯑꯃꯗꯤ ꯁꯨꯗ ꯂꯩꯕ ꯂꯥꯂꯣꯂꯨꯞꯁꯤꯡꯒꯤ ꯈꯨꯠꯂꯥꯏꯁꯨ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯌꯦꯠꯅꯈꯤ ꯑꯗꯨꯕꯨ SP ꯕꯤꯁꯅꯨꯄꯨꯔ N ꯍꯦꯔꯣꯖꯤꯠꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯍꯟꯒꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤ ꯑꯗꯨ ꯀꯔꯤꯅꯣꯕ ꯁꯣꯝꯗ ꯌꯨꯝ ꯃꯩ ꯊꯥꯔꯀꯥꯟꯗ SP ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯁꯤ ꯀꯔꯤ ꯃꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯦꯖꯦꯟꯗꯥꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯆꯃꯝꯅꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯄꯣꯏꯟꯠꯁꯦ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯣꯏꯁꯅꯨ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯁꯅꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯟꯁꯤꯡꯁꯦ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯉꯥꯛꯄꯤꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯅꯨ ꯑꯩꯈꯣꯏꯗꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯣꯏꯒ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤ ꯂꯥꯛꯑꯕꯅꯤꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯣ ꯍꯩꯕ ꯍꯩꯇꯕ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯆꯪꯉꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯟ ꯊꯨꯝ ꯑꯩ ꯉꯥꯛꯆꯔꯒꯦ ꯑꯩꯈꯣꯏ ꯉꯥꯛꯆꯔꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯌꯦꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯋꯥꯡꯈꯩ ꯃꯩꯍꯧꯐꯝ ꯂꯝꯄꯥꯛꯇ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄ ꯄꯥꯎꯇꯥꯛꯁꯤꯡ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯑꯅꯤ ꯂꯧꯔꯦ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯀꯠ ꯈꯣꯡꯖꯪꯁꯤꯡ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯌꯦꯡꯗꯒꯤ ꯆꯪꯁꯤꯟꯅꯕ ꯑꯃꯗꯤ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯗ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯁ꯭ꯂꯣꯒꯥꯟ 12 ꯈꯣꯜꯂꯞ ꯑꯣꯏꯅ ꯂꯥꯎꯕꯅꯤ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯁꯨꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯇ ꯂꯩꯍꯜꯂꯨ ꯒ꯭ꯔꯥꯎꯟ ꯔꯨꯜꯁ ꯊꯨꯒꯥꯏꯕ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡ ꯂꯥꯛꯁꯤꯜꯂꯨ ꯒꯣ ꯕꯦꯛ ꯆꯤꯟ ꯀꯨꯀꯤ ꯁꯦꯄꯔꯦꯇꯤꯁ ꯐꯣꯔꯦꯅꯔ ꯗꯥꯎꯟ ꯋꯤꯠ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯁ꯭ꯄꯣꯠ ꯑꯦꯇꯦꯀꯤꯡ ꯚꯤꯂꯦꯖꯔꯁ ꯕꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯤꯡꯈꯣꯡꯁꯤꯡꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜ ꯀꯌꯥꯗ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯤꯒꯤ ꯑꯦꯔꯤꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯈꯨꯡꯒꯪ ꯖꯒꯥꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕꯤꯔꯛꯄꯁꯤ ꯌꯥꯔꯒꯗꯤ ꯃꯗꯨ ꯂꯦꯞꯄꯤꯅꯅꯕ ꯄꯣꯠꯁꯤ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯀꯣꯀꯣꯃꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯤꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯧꯖꯈꯤꯕ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯑꯅꯤꯈꯛ ꯂꯧꯖꯩ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯑꯍꯥꯟꯕ ꯋꯥꯔꯦꯞꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯈꯔ ꯆꯪꯁꯤꯟꯕ ꯃꯊꯧ ꯑꯃ ꯇꯥꯔꯦ ꯍꯥꯏꯅ ꯂꯦꯞꯅꯖꯔꯦ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯂꯣꯡꯖꯝ ꯔꯇꯟꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯜꯂꯝꯉꯩꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯨꯀꯤꯒꯤ MLAꯁꯤꯡꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯌꯦꯜꯂꯝꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯗꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯈꯣꯏꯅꯁꯨ ꯑꯌꯥꯕ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯔꯤꯕ ꯀꯨꯀꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯐꯤꯔꯦꯞ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯂꯥꯎꯊꯣꯛꯄ ꯁꯨꯝꯂꯩ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯂꯣꯂꯨꯞꯁꯤꯡ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯇ ꯍꯣꯏꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯍꯧꯈꯤꯕ ꯇꯥꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯉꯔꯥꯡ ꯐꯥꯎꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯣꯔꯕꯨꯡꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯁꯨ ꯂꯧꯇꯨꯅꯕꯒꯤ ꯊꯕꯛꯇ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯂꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯏꯅ ꯔꯇꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔꯗ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯗ ꯃꯁꯤ ꯊꯝꯅꯤꯡꯉꯦꯕ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯔꯤꯌꯁꯂꯤ ꯂꯧꯕꯤꯔꯒ ꯀꯣꯀꯣꯃꯤꯒꯤ ꯋꯥꯐꯝꯁꯦ ꯃꯁꯤ ꯗꯤꯜ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ उपाय लेतबनीना वी आर कंपेल्ड टू फाइट विथ आवर पीपल हाइबसे सोइदना लानेबा अखोइगी मिसम म्यामगो लोइनना अखोइगी हक ngaksenaba अखोइगी पॉलिटिकल
हिस्ट्री लेजरबा मणिपुर की टेरिटोरी ngaksanaba अखोई मियाम ग लोइनना असेतप फिरे लौरगा मथंग मथंग खोई खोंजंग चंगचलकबा से सोइद्रबनी हाय वाफम से थमजनिंग मणिपुर खुंदामिनरी फुरुप मसेल नुंसी सानना लेमिनसे हौजिक ओरिबा फुरुप मसेल की इरांग असे अथुबा मतमदा लोइसिनबा अमदे नुंसी सानना हानगुम लेमिननबा मणिपुर लेंगाक अमदे गवर्नमेंट ऑफ इंडिया न सिंबियो हाइना कबुई यूनियन मणिपुर की प्रेसिडेंट डॉक्टर हीरा कबुइना फोंदोक्रे वाफम सिंग असे तेराकोंग सांगबी लेमराम लेरक्ता लेबा सलाइकन बलुपना हांगबा रिलीफ कैंपता कबुई यूनियन मणिपुर न लुसिंगदुना कैसामतोंग कबुई खुल शवोंबुंग खुंजाव संगाइप्रो रगाइलोंग दुगाई पांगजांग काइखु ओइनाम सिंफु अमदे Kairen Kulna Angamba Sana Tanganaba Polam Sing Mating Pangluk Passing Ado Union Asina Relief Camp Sing da Pibalakota Fondokibane. Relief Camp Tamating Pangba Duga Marilena Hira Kawina Makatana High, Housing Toleba Puruk Kirang Asina Mayumaka Tadokuna Relief Camp that sings from Loduna Leba, Maite Isilanau Singda Kabu Union na Lusingduna Amade. Kawai Furuki Maike dagi Angamba Mating Taubalapani, Aikoi E. Masel Amatani, Aikoi Isilinawni, Linganasu Atuba Matamda, Hanagi Punsida Nungsi Sanana, Leminana Bahona Hinasu, Mahanomakatake. Picture about Angati, the Himangata, Monung the Leba, Makoichu, Yam, water related of me, and Agamuna Mayumdi Mata, or either to Sangoido to Nuaiden Lin Matonga Chief Hanga Duna. KM to the Larga, Monto Kumba Community Hall the Lejavate, Pinba Ubada Equitamo Yama, Nusije, Masije, Gomena, Angamba Atubada, Animaki, Understanding the Pochilaga, Tashina Badoi, Kabu Yunena, Gormenda Appeal to the Rim, Machiche Tangai Patabani, Wari Suna Loshelaga. Apabalami the Pushimba Hybrid Quickie Apamba Amani, Kabui Amagi Waina, Kurumayam, Apamba, Many Hina, I could name the Machi, Atuba Mokuda, action the winner, the View Hina, Kabu Nena, a field of the New Kaitelman began and the Tariba Kuki Kulsing Maruina, Bongbal Kulenda, Kulai Paiba Kuki Lalo, Keder Sing Fong Labor Maramda, Yum Tadokuna Safaga the Bomba from Singda, Lanzin Narapane, Langano from Sidamatic Sava Security Piduna, Safana, Tamdriba Makai Kula Sidamo Sagi Fibunda, Hanzilakan Tazatre Haina, New Kaitelman be the gate Lanzilakwa Gas Robina Fondroke. In Falis District Manung Sanba, Yaripo and Tada Leba, Ramananda High School da. Hangba Relief Camp the Sangs of Loduna Ladyba, New Kaitelman Bidagi, Gas Robin High, Tasiki, whom the Tokiba Irangadu, Hogat Pada Matamda, Kulasigi Kunza Singda, Toidona, Langtak Nabalakide, Adubu, Tangnaba Kulda, Nomai Kapagi Mokol Tarapa, Amadin Nil Kongbagi Fibam Lakpatagi, Aikogi Kunza Sing, Ipainaba Pounake. Tangnaba Kulda Kulai Paiba Kukilalo was sing labor Maramna, Henami Paiba Faunake, Fibam Masidagi Kuki. Kul asida leiba nupi angang sing safaba mafam singda lanjenarapani tawdo asi yamna thamoi soi kul asi matik sava security piduna safaba mafam ama oina thamdriba makhaidi kul asi mahoksa gi fibamda amuk hanjilakani thajatre hena mangna phakata khi ai amade akhoi gi khun gi mi jing ji mai thokpa dum phi yomana yomba dagi kaino tawbuna tawba dum bakchat tachalam ne ai jamuk choji ji private school की teaching staff होने से लेकिन अगर अंगांजिंग दे जो कोई अंदर मल्ली टेस्ट की पीबम धोवा important credit वही बिदन लोअर हमने तो मैंने मुझे तब भी सीधी यार ने नुंगाई तब अगर सरकार के मके दी कोई खुंगी प्रजा मोई नहीं हाइजिनिक मध्य कोई की कुंगंजी पंद्रह प्रोजेक्ट तो व्यू गाँव छेन व्यू Security Padra Tambiraga, Natragade, Kunja, Mausago, Tandu Litana labor, Gipangan, the way the laser Amaronda Moirang Purel Kuno Lake the relief game Asida Sanga from Logduna Lady Bat, yes, Nungsito in High, Mahang of Amasida Mahaki, Pikli Bamasa, and Igalwina, Lanzelakane, Mahanga Lady Bakula Dugananga Labor Cookie Kul Singda Cookie Lalo Loop Singi Keder Labor Maramna, Maite Kul Singda Kutarapayavagi Singava Labana, Makwaki Kula Dutatuna, Moirang Purel, Furamakong the Labor School da Numinhum Nirom, Sanga from Logduna, Leda Kabina Haina, Mahanga Makataki. Cookie gets Sumana Tanaba, Mating Jeta, like Coles, Mina, Maitana, the Habadegi, Quiziki, the Na, Tole, Yumdegi Tolaga, Quigi, Moran Pure, Purama Konda,
स्कूलदुदा पुन्ना सेंटर ओने थमगा अदुदा पुन्ना लेमिनारे खुन अहुम मरी जे पुल्लगा अदुदा पुन्ना लेमिनारा मतुंगदा नुमित निनी हुमनी मुक लेरामे अदुदा लेरामा मतुंगजिदा हुमनी निनी सुबगी नुंगदांगसिदा मोय नुंगमै कापनाबा खोनाबगी मखोन खरा ताइ कापथोए हाय कैदोवे हाय अदुमाइना तानाबदगी अखोइजे अदुम लाइ तुमम चाबम खांगदना अदुम लाइरे लेरा मतुंगसिदा नोंगाला कानसिदा अमुक सुमाइना हाइनारे मोयगिदी angang nubi jingje sumaina lamna thaidoknare habadagi akhoi lamjigi angang macha chenba adagi laisabi macha yawba jingje sumaina noi khangna chana bada thaidoknaro kholo na hairakpadagi akhoi je sumaina angtha sida ine ma khangna ba laidana somda angtha sida lae Manipur gi sing amadi tam animakta khundariba singmi tammi pumnamak UFO na marupni haina lawi adubu pamdaba thongdok sing makata na satharaklabadi UFO na su sabsana thengnagani haina UFO gi Secretary General Y Mairava angomna phongdokre wafang sing asi langthawal haibok sing da leiba UFO Central na sinduna Manipur da leiba kanglu furu khudima tangdu leitana amatu oina hingminana bagi pandam da satkiba khongsat amada phongdokibani Khongsat aduga mari leinana UFO gi Secretary General Y Mairava angom na hai ngasi UFO na sillaga satliba khongsat asi kanglup gi irang na maram oiraga yumkai lanthum kaya amanga ta thoktuna lanjen na raklaba isilina usingi awabda sarugyabo oina ngamjaba polam khradang mating pangbal satpane khongsat asina nongpok maikei da leiriba Sandrakong nongpok sengmai amadi ingawrok na singba mafam singda hangliba relief camp singda tengbanggi polam kaya mating pangani UFO ge ideology di Manipur da khundariba kanglu furu khudimak tangdu leitana amata oina hingminabani adubu Manipur thugaina basilakpa external forcing asidi UFO na su sabsana thengnagani haina mahangna makata ke Haujiki lebaki oiriba phibam masi aikhoigi maitei si amarom da hairaga khoigi khajitang khujin thorang wathoba haiba tare aduga khangogdana thokpa thabak ama oibani aduga haujiki hairiba थोलेबसे कुकी की वाफम से मखोइना अखोगी बिरेन हाइगद्रा सरकार दा मखोइना डिमांड खरा तौबदा डिमांड अदु फंगद्रकान प्रजा दा ओनसलकान प्रजा दा अवाबी पीबनी अन मणिपुर दा लेरिबा सिंग अमसुंग तमदा लेरिबा पुरु कांगलो खुदिमक अखोई इयोफोन नंबर ओइना लोइना लौजै तौबदबो हिंसा की थबक तौरा अबोइदी अखोगी जात बिजात खाइदना अखोइना मदुबु थेंगननबगी नमत सिनलांगना लै अन हौजिक थोलेबा इरांग असे तसेंगना मक हायबदा मरनाई की ओइबा वाफमदगी लेबा प्रजा अवाबा पीबा अदुगुंबा यामना तहोइदबा अदु येंगमु नुंगाइतबा अदुगुंबा थौदो अमने हाइना थमजरी पाउगी मरक्तन अतेनबा ब्रेक अमतंग लौजरी ISO certified oiraba training academy amadi treatment center amoiriba Dharma Care Aesthetics Academy da makhal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service singdi microblading eyebrows BB glow face whitening full body whitening hydra facial chemical peeling nose filler lips filler chin cheek augmentation botox PRP hair regrowth treatment acne and acne scar treatment melasma treatment mole removal laser treatment fat reduction treatment asine bani akupa marol gidamang asi maglengsen birau Dharma Care Aesthetics kwa kaithel soibam laikai near Photon Higher Secondary School Imphal West contact number 6909 473 331 ब्रेक मतुंग मकाता पाउसिंग पिजरी मे तरागन इथोइद MLA मापन्ना मशाना खोजेक पीदुना अमदि MLA अमगिना महाकी मौता मियोय अमना खोजेक पीदुना प्रेस स्टेटमेंट अमा थारोक्तुना मणिपुर की अपुनबगी सक्तमद फोंगना सिंगनरिबा से अमुकोना हिरम अमतदा याबंग हमलै हैना अमुकोगी पब्लिसिटी सेक्रेटरी लाइसम कृष्णचंद्र खुमना खोजेक पीदुना थादरोक्पा सेरोल अमना हाइरि सेरोल असिना हाई MLA सिंग अदुना तौरिबा अदु मशाना यानिंगना तौरिबरा नत्रगना नमफुदा कनागुंबना तौहन खिब्रा हाइबदु मतम साना मणिपुर की मियामदा सेंगतोकदबने मतम खरा लेरगा हारिबा MLA सिंग अदु मकोय खोजेक पीकिदे ngaihakki kuki miyam gi natragana khulai paiba sing adugi asawba adu fathanaba tawkibani haina irailaina hairapasi yai hairi tasengnamak MLA sing aduna masana yana amadi hainingna manipur gi hojik leiriba apunba leinga asidagi tonganna
amadi tongan balibag haibadi separate administration amagidama firep lobo oinabadi makoi adu manipur gi apun bagi saktam tugai bagi asobo maral amasu laigani manipur da kundari ba furu kaya asina matam sangna punna hingminnarakkiba asigi mayokta MLA sing aduna tongan bal lengak ama oina lainana bagi firep logduna miyamda khangalakpa sina takibadi haujik thengnari ba irang asi makoina mangjawnana plan tawraga namduna thokhallaga madugi khudong saba lawani hairoida bagi maram leite hari Manipur amadi India da Kanglu ki lan kaya thokre adumoinamag lan aduda yauriba furup adugi MLA singna punsilaga Kanglup adutagi oiba tongan ba lengak ama lingna bagi firep lawduna miyamda lawthokpagi thawak ngasi fawwa leikidre Manipur gi kuki MLA tarana haujik lamdam asida oiriba irang ase ingtapa fivam amada lakna ba honabada makoi gisu angamba thodang sing adu lawbagi mahutta oijaba thibagi lambi amada salakpa asidi Manipur da khundamina riba furup sing amade Kanglup kaya gi lusingba singna sem Peace Committee sing adu usita bani haire Laivak irang na maram oiraga lanjen na raktuna relief camp sing da sangjafam lawduna laiba singi marakta mahiroi kaya yaubana mahiroi singi asina mahi machine tambada sauna akaiba oide maram aduna lengak na mahiroi sing asigi mahi machine tambada kaidana na ba khongdang lokad haningba gya pamba kya phongdong ragle Bisnupur apunba tembang lup na salairiba Bisnupur Modern Higher Secondary School da leiba relief camp ta leiriwi Sursanpur District ki Saikor Assembly Constituency ki manungsanba khulama dagi lanjelakpi nupi masa amana phongtroppada maha class 10 tamli khanghaudana lanjelakpa maram na maha ki lairik exercise book kolom uniform kudimaksu maina saktuna manghore maram aduna lairik tambada akaiba thoklakadra haina mi painare Class 10 tam liba oibana hena mi paire aduna laigangna amade mari lena ba authority na mireng sangbi duna mairoi sing sahi mangdana ba thorang lokat piu haike khoi chuchampurda karema kuki aga maite ga lan tawda khoi se kariba khoi yum singsu loina mai thadok khoi khoi sida cheli ado khoi chelok podo isa khidan cheli ado khoi ge yum da la hoba lari uniform school adu so onta kana tawje adudagi khoi sida lai jo lari akoi tin kari banina mathang chaida thadumnina akoi da laik tamningba ado sidadi hoi tambudi aidusu akoi ge ada tangpaga sida tangpa jo khana kani ada akoi oja sina talakpaga ate oja sina talakpada sum manaroi da akoi sida tamnaba hai ado sarkan akoi ada chatpa je moina chuchampur sakol chapasu yar haidana akoi laik tamninga su tamba phangre Masida Government of India ga su the lady ba ko kila lup sing laksin tu fo ba tangdu leita ba phibam da hanjilak pangam roi haina mairoi lup tarung na thador ko serol man hairi serola sina makata na duna hokiba me ahumda Sursanpur dagi horokiba laibak tiba kanglup ani gi marakta lakiba irang asi matam kuina dagi India lengak ki divide and rule policy gi lang da thuraba singi thoksine thokhan bani haina maral sirakle India na Manipur maseta na thugaina ba lisang sin asilakpa lalong aduda Manipur lengak so thubani tokli ba irang asi gi teksa kumba Government of India amade Government of Manipur na pugadam ni hairi Nakalamaromda India lengak na India gi wangmadagi kanglon kaina mitop sanglakpa thingdaba singi mafam kaya da su sunadaba mongda mishing hengalakpa khul anawwa kaya thoklakpa umang pak sanna koktorokpa singi mafam kaya da logi wangmada lisang sitna popi thajelakpa India lengak na border ngak senbagi mahuta free thadokduna thamlaga yelong mi muthanaba honaba amade mitop sing khandoknaba NRC tawidabana Hana Lazaram by yellow furup singi marakta Mungnava Tolotuna Manipur Maset Tahalaga upon Bagi Saktam Namtaraga yellow mi mutnanaba Lalong Sinba Sitawena India Lengana Sinbani Haina Maral Sidakli Ngase Yopung Mapan Makarom Tarpa Adwaida Kangpokpi District ki Saparmaina Police Station ki Manungsan ba Khole Biles Manakta Masakang da ba Kulai Matiksa na Paiba Kukila Lobo Sing Oramgani Sing na Bamioy Sing na Port Saipuba Malgari ani Central Force Sing Leina Maitakre Hari Presna Fongpa Pau amagi matung ina gari ani edu yarakta badagi mafam adu da panduna laibani ngase yuk sakang da kulai paiba sing adu na gari gi se sang sek to baga loinana gari ani edu tampaki gari oiram badagi mai thadok kibani haide
Security ki mateng yaudana ahing yaktuna isagi ngamkhai ngak sariba kunja singa kuki laloba singa khut thoknabada Government of India na miyam ngak nana batharakpa security force singna irang laksin bagi mahutta yengduna laidiba si karamba lengak ta sanabano haina kumbi esi ki saiton gi miyam na lengak amadi mari lenaba singda hanglakle ngasi saiton bazar da pangtokpa khul asigi oiba mifam amada kunja amana fongdorokpada hauki batang ahumdagi leptana sathargliba Irang asigini haiduna security force sing maru oina Central Paramilitary Force amata Saiton kulda permanent oina yarektuna miyamgi awabada ngakpi senbiba leitre. Tengkhang kayada ahing nungtil leptana Sursanpur district ki maikaidagi Saiton maikaida nongmai kapsilaktuna landaba leptabana ishagi leizaba license nongmai paiduna kul asigi nupa singna thoktuna ngaksaba natana kanana sulaktuna section thorang lokat piraba leitre numidang yorokani khanbada kunja sing ahing tumdaba numin masing yamlakle haina mahangna makata ke mifam aduda saruk yariba sing na fongdorokpada ngasi maitai bu misel oina uhaliba si lengak leirabasu leitaba manba administration ani thokpa manba thawong asina ohelakpani lengak ki topom thokpa kanglon chumna satharamba thoklabade ngasi kuki ga maitai ge yeknaba gumna khanariba si khanglamloi haina mahangna makata ke अकोई नापी सेंबिगनी है तो सेंट्रल पैरामिलिट्री फोर्स कया में भम भमदा डिप्लॉय तौबीरबा सिंह असे ख्वाइदे हेना साथीना डिस्ट्रिक्ट की बाउंड्री दा लंगदाई से लेदिबा प्रजा सिंह की पाबजरीबा सिक्योरिटी फोर्स सिंह असे थंबीरे आरगा अखोइबो नहानगी शांति की फिबम हंजंदना तंगुले ताना लेबा तो की साइटोम ग्राम पंचायत की मनुंग लेबा प्रजा सिंह की महूत सिंजरगा आई सामंगना मयामदा आयो पौदम से तमजरी यू मई कयाम था दोखरे फौजे कयाम मांगरे फौजी अखोई याम वारे अखोई हिंबगी अखोई हिंदो माद्रे अखोई असीबगा चमनरे अखोई के बिसिबोम तदि कनबियो असिने कोइना हाइदनिंगिसे मतम साना युमै थाबा मतम दा मणिपुर स्टेट की गवर्नमेंट की सरकार चीफ मिनिस्टर बीरेन मसामंगना लागा नत्रगा सो एम्बा सेक्रेटरी पीबीना हेता खुदा त कंट्रोलर मगदा सुकियोना मांगता इसे करगी मैम ना मांगता तर करगी लागसेना दोइनो हैबा सरकार की पॉलिसी असोय बना ट्रोसे कैदो बगी मियाम ना वारे से मखोइना मोहली बना ट्रो कैदो बगी ट्राइबल इतना सिंग मै कुकी इतना सिंग गाय कोगी यं थिबोइनो उना हंदोइनो मसे सरकार की पॉलिसी प्रोग्राम सोयबदगी नेना हाइनिगे State asi mahosagi punsida amuk hanjilnan ba honabada aikoi kunimaki asoba tawdang lei haina Uripok Assembly Constituency ge MLA khwairakpam Ragumani na phongdokre pharmacy state asi da hauji tholiba kanglupi irang asi namaram oiraga Kadangban Part 1 amadi mayang langjing da hangba relief camp singda mating pangba ga mari lenana Tim Ragumani gi relief camp donation lamthabagi thoromda phongdokibane Uripok Kavravam Laikai da Laiba Mahaki Mayum da Pangtokiba Lamtabagi Thorom Aduda MLA Khwairakpam Ragumani na hai Haukibatang Ahumdagi State da Thokliba Irang Asina Maram Oiraga Misham Miyam Kaya Kamthing na Wanare Irang Asina Maram Oiraga Uripok Assembly Constituency da Hangliba Relief Camp Singda Tim Ragumani gi Maikaidagi Uripok Sarwon Tingel Community Hall Lamboi Konangkong Residential School Yauna ACSC ki Tongan Tongan ba Mafam Singda Hangliba Relief Camp Singda Mating Pangba Laikrai Makata Nangasi Lamthariba Sina Kadangban Part 1 Amade Mayang Langzingi Relief Camp Singda Matung Tarakpada Amadi Housing Mating Panglugane State Sigi Miam na Waribasi Kohanduna Ingta Pai State Ama Ohenbada Aikoi Kudima Puna Tawdang Luminarsi Hainasu MLA Khwairakpam Ragumanina Makatake Kendra Wangwada Leba Koisum Tabada Wana Lui Wana Bangaktanina Apamani Mayang Langjinga aduga kadang ban ga level relief camp ani duda kitang aina angam bakra mayam du yongna bagi adugi lam thaba hai tare adugi kano ni kano program macha ma khak tawjabani mayam lakpi bi am nungai aduga koina immediately koina haijaning jatente praja pumnamak ishoda hogi shanti hoisanu haina prayer dominaji Man Padaji and what? And Kogi Pongi Laiba, charging announcing my amnasu, Sigis Hanti Bogel, people that Joe Mating, Rolobi Hana, Tamjaranga Sig, the side of the
Hauzik tholiba kangluk ki irang asida mayuma kai lanthum amang ata thokpadagi lanjen araklapa singda youth sporting club YSC Naurem Safrona tengbang pibagi saruga moina ngasi su sengmai kaujeng lima relief center da sak thongna na basing mateng pangkre relief center sing aduda YSC ki volunteers singna pau fauna duna award pa kari lairi bage haina hangbada sak thongna ba sing gi award pa laire haiba khangalapadagi sak thongna na basing adu mateng pangkibane hari Laivaga sida tenari ba irang asina maram moiraga pamdaba thokdok kya mayoknaruraba matungda mental trauma ga loinana relief camp sing da laiba lanjenarakpa sing ase minungsigi meeting ga loinana layanbiu haina relief rehabilitation camp of riot victims moirangi chief coordinator retired associate professor Y Moduna Fongtrokle Wafamasi mahakna ibudau thangjing guest house to labor relief camp ta pangthokpa pawgi mifam amada fongtropane mahakna makatana hai moirang assembly constituency gi mafam kun ga mangada relief camp hangduna ACSC gi CSO voluntary organization kyaga khusamnaraga moirang SC gi MLA gi meeting makada hakthengna amadi nakoinana salairi kanagumban naitom salaibasu yawi masigi coordinating central office ase ibudau thangjing guest house ta hangduna 24/7 crisis ase manage tawre Office asida mating torok papumna Thangjivan Seva Mandal da Kutsinarga Nagnaba relief camp sing da lairiba Lanjenar Pamiyoi Chaurakna lising amaga Shanirom Ayuk Numidang Saklen Sele Kariguma Numita mi lising ani sak pijabasu yauri atai camp sing di maranai sinbani haina mahang makatake Maramudana Koki dominated area lakpa maramna magi mayum da chatlaga marili naba police station Kudam Busra Chanpur police station da chatlaga koina FIR launch tawsuwa da karam ta chalu hada yaron Raju phawpada Chanpur police station na taga te to marili naba singna su moto action na khat bilibra haiba koi mut khungjedi Bidan di article 355 hujiji koi mudi makhada leribani hairiba article 355 se da piribadi union government na Bagi constitutional duty ama oina state ta maruin external aggression amasung internal disturbances tagi praja amasung lantin protect toguni haibani article 355 na hari base adubo koina thenari bi issue di external aggression nakke aduga internal disturbances number mu arekanda koigi displace tawiri ba mi singji gi mangi ba ta bibal dan ti mayam sing si ngapi sing bi ba duni Longzare ISO certified oiraba training academy amadi treatment center amoiba Dharma Care Aesthetics Academy da makhal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service sing di microblading eyebrows BB glow face whitening full body whitening hydra facial chemical peeling nose filler lips filler chin cheek augmentation botox PRP hair regrowth treatment acne and acne scar treatment melasma treatment mole removal laser treatment fat reduction treatment asinaching akupa marol gidamang asi maglengsin birau Dharma Care Aesthetics kwa kaithel soibam laikai near Photon Higher Secondary School Imphal West contact number 6909 473 331 Break matung da makata pausing bizari Hau ki batang ahum dagi state asida kanglobani gi marakta thorkiba irang makata na thokdana ba singjamai apun balop sal na sinduna oinam thingel da leipa community hall da miyam gi oiba wakan from chatakre We want solution stop burning houses stop killing innocent people amadi long live Manipur haina thaba placard kya paiduna satakiba wakan mifam aduda shal gi chairman oinam birena pawmi singda hai state asida masin mana oina kunda minari ba kanglob ani gi marakta thokiba thodo adu yamna laibak thiba amane thodo aduna maram oiraga miyoi kya gi punsi pihamna kre loinana yung kai kya mai tha ki badagi miyoi kya amana laifam safam leitaduna awaba mayongnari ngasi maksu relief camp kaya da sangjafam lawduna leiri lamdam asigi lusingba amadi famnai sing mid pangduna mathau taba thabak thorom sing lokhanabagi pandamda ngasigi wakan mifam asi pangtokpani lamdam asi mausagum tangdu leita duna miyam ing sitna leiba pame maram aduna hauzik tholiba irang asigi waroisin atubada puraknaba mari leinaba khudimangna honabiu haina oinam birenam akatake aikoina ngasi media gi khuthang sidokna Manipur sinba thungna Sandok pigraga athuba matamda aikoigi santi oiba lebak ama pubirakna ba aikoina ngasi adugi wakalundani aikoina ngasi pangthokjariba mifam aduga koi phamjariba wakat
पुनमक असी अखोना सरकार दा अपील तौजरी मरमदी थौ पुनमक शक्ति पांगलदी सरकार ना लेबनिना मखोगी मियंग मखादा वखलोन अखोना पामजबसे मखोइबु संग्रगा ngasi manipur sin batungda tubu matamda sandok piduna akoibu aingba ingna tamna leba santi oiba leba kama ohin biu haina akoina apel tawjeri Leibaki irang na maram oiraga matam sana lau suba ngamdama na lakataba sahida lamdama sida sak tangbagi khudongtiba soitana thengnaragani haibagi mipaiba Moirang Assembly Constituency miyamna mipainare ngasi Moirang Oksongbung maninglo Kenel da Pawmisinga unaba amada laumi amana fongdorokibada hauzik oiriba furup anigi irang asina laumi kya lau suba satpa ngamnadre laingak na tharak liba paramilitary force amadi state force asi laikai khulgi maning thangba sarukta ngaktuna lehanbiu hauzik tholiba irang asina maitai amasung singmigi khul thangna Laibana, Laubuk Zatpada Akiva Foundere, Maramaduna Langana Security Force Sing Mafam Sana Tambiduna, Lomi Sing Tabak Suan Biohana Mahana Makatake. Lairiba state government amasung central government na punna wakan convener ganda akogi singi sinawsung na lairiba suspension of operation da lairiba sinawsung na kulai pairiba ase athu matam da lokthokna magi game sing da fajana lehen naba sinbi naba akogi praja moina akogi maikai dagi phongtok sari adu loina hauzik thoi beirang ase athu matam da government na mase hanage akogi praja sing normal life ta hanjanaba sindiu Moirang SC Tongan Bamafam Kayada Hangbo Relief Camp Sing da Sangjafam Loduna Laibam Yam Gidamba, ex MLA Maiden Bam Prithivras Namaki Maikidagi Angamba Mating Pankre, Mating Pang Badugumari Lena, ex MLA M Prithivras na Fondrok Kibada, Furuki Irang Aduna Mayumaka Tadokuna Lanzena Kraba Amadi, La Kraba Isilina Sing Asigi Hosek Tenari Bakudong Sadava Se, Hipnana Bomon Park Laitaba Amadi, Kanka Laitaba Sini, Loinana Ladiba Inmate Sing Asina Haibagimatungina, Hosek Sana Tangana Bopolam Su Wasilak Hedi, Makatana Mahaki Maikidagi ngamba mating su tauki gani loinana relief camp asida leiba miyoi sing amadi angang sing asi haksang fana leina ba medical camp amasu athuba matamda sinna ba honargani hauzik relief camp sing da thangna sana na ba ising ge awat pa leiba se ma ki mai kai dege wat handana thamna na ba honargani haina ma na makata ke Manipur se koi chahi lising ke adagi koi amat to waina chingni tamni mai tai haiba tare amat to waina sukuina Sundamin na chamin na dana na long na dana laba dum mo mafami tung da sudum lai hidawri mi marak masel mahak akogi miscommunication gi thoglak pa kaino si laiba kibani aduna lakada bade koi masel koi apil tawjani koi manipur da laiba manipur da pop koi ngakani chinni gara tamni gara manipur da sigada ngakani koi yari mo ka tu matam da koi gi santi harakna ba that peace prevail haidna imam da apil tawjani Hauzik Toliba Kanglupi Irang the Mayuma Kai Maina Saktuna Lantumang Taktuna Bisnupur District Tongan Boma from Sing the Hangliba, Relief Camp Sing the Saidang from Lauriba Mio Sing Marakta, Yaurok Liba Sursanpur Amadi Bisnupur District Mairo Sing, Academic Career Mandanan Ba Langaki Kanaba Taurang Matotare Haina, Bisnupur Open Batting Bangluki Finance Secretary, Loitong Bam Depsana Fondokre, Wafamazi District Administration Bisnupur Gimiding Makata, Bisnupur Giakoba Labor Club Organization Sing the Pulaga Semba, Bisnupur Tuan Bam from Tarukta Relief Camp Sing Hangduna Salaiba, Bisnupur Apun Bateng Bangluki, Bisnupur de Leba, Relief Control Center, the office Tangasi Pangtupa, Pau from Amada Fondokibane. Mahang Makataraduna High, Lanjena Rapani Haiduna, Pangli de Lehelagadi, High School Gitak, the Tamniba Mairo Singipun Sigi Academic Career, da Akaipalak Pay. Maramasina Makoy Buning Tina Lari Fahanaba Amadi Takpi Tambinaba, Relief Camp Sing Hangiba, Mio Sing Amadi Manipur Lengana, Akanaba Toksil, Paikat Haningba Yapamasu, Fondoki. Education ki matang sida Manipur ki education department na su kitang kok thada biraga matang sida kok chumsin na biraga angang singsigi kari sang dabaya daba laik tambada sang dabaya daba laik le su kadai phaw issue to boya ba leiba adagi moi gi boy kolong kari pi ba ya ba leiba laikai gi miam na pangak pa dukhak na tabak government goi ba akak na ba policy ma gi makha da kari gum khara tawhan janing ba adugum laba sing adu koi matang sida ngasigi mit sida koina Hamjana bagi hudong sabadu laujabani. Paugi mifam adu dalu basigi President Laurembam Ngambina Fongdrokibada, Bisnupur upon Bateng Banglup Nasu Bisnupur Gitawan Bama from Tarukta Relief Camp Sing Hangle, Manipur Miamna Relief Camp Sing Damateng Pangbinaba, Line Saliva Ngamlibani, Mashida Makatana Miamna Mateng Taubiba Matok Tari Haike, Paugi mifam adu daluki Secretary Moirang Tembil Kisu Serbiake.
lamdam asida thengnariba irang asina maram oiraga lanjennarakuna relief camp singda leiriba miyoi singda thongju part 2 da leiba apunba nupi lupna mateng pangkhre mateng pangki mafam sing adudi fogak saw ikai meli kai da leiba lava community hall relief camp kangleipa kanbaluf relief camp amade fogak saw morning leikai relief camp tane mafam sing aduda security personnel singna ngak senbagi thabak paikat tabana lanjennarakpa sing mitkuk khudinge aki tujungba amade pakhatpa fauna bana mari leina bus singna athuba matamda security personnel sing tharak haningbagi apambasu phongtokna hore Kanglei Pakta Leriba Lungmai Panduna Nomagi Sara Taliba Imai Bel Singi Punsi Kanbiu Haina the Kanglei Sintalup Singjamai Bazargi General Secretary A Santi Kumar Maitena Kode Piduna Tadropa Serolamana Kangalaki Serola Sina Haita Sigitang Ahumdagi Hoduna Tolak Kiva Kanglopanigi Irang Namaram Oidaga Nomagi Suduna Sara Taliba Imai Ben Sing Amadi Dukan Family Basingda Awabaka Mayonari Seragasida Dukan Family Basingna Port Segi Mamal Hengana Yoliba Sita Wigano Haina Serol Sina Piltarogli Kangloki irang na maram oiraga housing Manipurda hangliba relief camp singda sangjafam lawduna leiba miyamda lengaki maiketege tengbang pigedabani haina all Manipur nupi maruki president TA Sakhi Devina kode piduna thadorokpa serola mana khangalakli serola sina hai housing relief camp ta sangjafam lawduna leiba miyoi sing housing ana ek yaunarkle tongan ba club sing amari voluntary association kiana relief camp singda tengbang pidabasu mafung fa bangamdre amadi hidak langthaki awat pasu leiri haina su serola sina palle Lamdam asida mayongnariba irang asina maram oiraga lanjennarakuna Jirivam Higher Secondary School da hangliba relief camp ta sangjafam lawduna leiriba singda Indian Red Cross Society Jirivam district na hygiene kit sing mateng pangkre Aroibada maruiba paw omkana pizari Housing Manipur the Tholiba Kangloki Rang Asigamari Lena Nasir Minister in Biren Amasung BJP Manipur Pradesh ki President A Sarda Union Home Minister Amit Shah na koksin kray Shuda Labor Kokila Lu Kudimaki Kader Singh Makoi designated camp sing da Lehena Bagi Taurang Lokpa Hore Haina Security Advisor Kuldip Singh na Fongdo Kray CRPF Lamphel Assistant Commandant Daniel Marco Amana Sangai Promo Manglai Kai the Gimuni Furakiva Mari Lena suspend of prey. Kuki Lalawani Haina Singna Singna Torbu Mamang Saval the Labor Maite Yum Tara Henamai Taram Day Pendra Kunja Singna 59 Mountain Brigade ki Commander SLT Warigo Nakre. Amadi Hayang Dagi Manipur ki Tongan Mafam Singda Wakat Kongjang Sangsin Abako Komina Mianda Fil Torokli. Nasiki Unity Times of Manipur Pizza Prime Time News Matan Sita Lusinjare, meeting Tabrim Simbo Mukana Krumzari. Yeah.